Praise the Lord. Ahanbamaktada yengbiriba amasung tabiriba nungsijaraba chilinaw iche chalima pabungsing marupsing ojasing mayam pumnamakpu dayanan laishramna Kanbiba gi Mapu Prabhu Jesu Christa gi sengthoiraba minglenda yaifa mangol pizari amasung thamoidagi kai kumnazari nada yektaba oibiu yengbiriba adom tektakai-taba oibiu fattabadagi ana yektagi haikap jaikaptagi Prabhu Jesu Christa Kanbiba gi Mapuna miyobagi damakta pap kokpiduna numit homni shuba numitta ashibabu joy tawduna hingatpiduna aikoibu loinabiriba Emmanuel aduga amuk lawba lakpigadawriba lomnaidaba hingba fangnabagi damakta Prabhu Jesu hairiba ningthijaraba minglena adomda leramba fattaba lakadaba punamaktagi Kanbiba oisanu. Amen. Mayam ahanbada ishorbu thagatchabagi wahay amatang mayam phongdoksarake madudi hawjik ase India da T20 Cricket World Cup 2026 pangthui maduda India na mamangda match ama India se maithibagi maramna ngarang ase do or die haduna mayam ngamdaba mak yadaba India amasung India ga West Indies ka amasida ngamba team maduna semi final changadawba ko aduda Jesu Christa bu thazaba player ama Sanju Samson haina hairiba player se mamangi cricket match singda mahakase handaki world cup asida mahakase selection oide adubu ngarang ase mahak selection oibani hairiba Sanju Samson mahakna ball yankhaida run maputra ga taret phuduna mayam mahakna India na mai pagan khre India na ngaman khre amasung India semi final da changan khre aduga mahakna hek ngambaga Kanbiba gi Mapu Prabhu Jesu Christa pa ishwar bu thagatchaki masigi video mate ma yenghanjarake adom na yengbiu ko boxing da oiro any game da Jesu Christa thazuba kanagumna mai pakpa matam dane ishwar bu thagatchabani. Congratulations, you're the bantamweight champion. Thank you so much first of all. Praise the Lord. Hallelujah. Thank you, Jesus. You give me everything. Firstly, I want to thank Jesus because I couldn't do this on my own. I know He carried me through today. Dharma jati khaidoktaba Jesu Christa miyoiba hairiba khoibu nungsiba ipase mahakna khoibu loinabi haibase thazaba khoina khangjeba mayam amasung ishorna hai aina ne khoigi nungda lei ne khoise ishorgi sangni ishorgi thawai ne khoigi nungda lei haiba ne khoi khangdra haiduna haibi mayam ko yengbiu mayam adugi matungda ai kharadang phongdoksarake amasung holy bible dagi ishorgi wahai amakak mayam ai pathoksarake loinana ngasigi wapau sibu tabiriba kanagumba Jesu Christa bu thazaba adubu taibang panbagi awa na kayada waduna langtaknaduna leibiba taragadi ai Jesu Christa na adom da phongdokpiba yengbiriba adom da phongdokpiba ipagi wahay amakak pathoksarake mase adom da phongdokpiribani haibase adom kaubiganu ko ishorna gi thamoi da phongdokpiri mayam adom dani adom Jesu Christa bu thazaba adubu taibang panbagi awa na kayana langtaknaduna leibiriba adom dani ko Yeshaya pandub nifu mathoigi pada tarase nahak kiganu maramdi ay nahak ka loinari kiduna changak naganu maramdi
ai nahaki ishorni aina nahakpu kankat hangani hoi aina nahakpu panggani hoi aina nahakpu aigi dharma chenbagi khut yetna paiduna thamgani amen adom da phongdok piribani kigano kiduna changakna ganu maramdi ai nahaki ishorni hallelujah aina nahakpu kankat hangani aina nahakpu panggani hoi aina nahakpu aigi dharma chenbagi khut yetna paiduna thamgani hai adom bu thadok piroi habse adom gi damakta Jesu Christa lady habse Jesu Christa na phongdok piribani Jesu Christa bu thajadawa amasung sauduna karigumba migini haiduna leibiba adom oiba taragadi waraba langtaknaraba polum puba pumnamak aingonda lao haina haibiba Jesu Christa ni dharma hongdu haibiba Jesu Christa nate dharma mahakna sandokte waba polum do aina thangdabi khre nangi damakta ai shikre amasung hingat khre aibu thajau haibani aibu thajaba mahak aduna amamada chatlaroi tawigum sung hingbagi mangal adu fangjagani haduna Jesu Christa na phongdok piribani ngangjari base dharma sandok chabana chate ko mayam pastor Christian yadaduna pastor ma phuramba ina ishor na ingonda khangan birakpadagi phongdok chaba wahaini Jesu Christa mahakti holy ni mahakti Asengba ni magi mafamda amangba leite ekhoi miyoibana fattaba tawi ekhoi gi pap ki damakta dharma chenba mahakna papi amagumna shibani adubu ishorna siba yade humni shuba numita hingat pikibani ko amen thagachari mayam huzik yam kanna viral oiriba Thabal chongbagi matangda sorokta lambida thatlaga peisa khaibagi matangda ima ani khakki viral oiriba video da ayamasung aigi nupina tajaba react tawjaba video matek amatang yingbiu ko masigi matungda ikharadang su phongdok jarake Ang ito lapian talaga petrol mesin taro ta chongay neji shokta sa tata di yadra po ha yadra ba imida ay nana yaksang ako ne yaksang no mitarani thawali ka degi pasata pa hore pasata pa adu bisano kai thamba ha ay nana mayam tabiyo ko ya thaban jong ba sahi magi amu khaktani thaban jong du je kasum kai de somo ba ay nana sahi magi thaban jong do kaladi thaban jong ba hai taraga di sahi magi nupi masama do nganu loigere ye loigere phi sagera mata manghanna lai khana tamjo ko isai su loi lai tami ko ji lai tama ko mi ni lai te banati lai tama ini ko je do nganu ye do sahi me gilising manga ta na ba ye nganu loi raga haban jong me pu tho so mo kai ga ge adu wanai hai ba adu mama pa na isang na piso yon chatle adu gi adu mo to adu gi so ki oi thale thala bana disturb tore mo na yaksang no mitarani kuni wali ga gi apasha thale adu man be man tar adu di mo adu di kari no ha adu ji samyam thawa ako ba ai wa hang hang ni ba haban ji sum da ma ga da ba gi leina tina ta tu na lai da bra ba haban sum da di to si da to di bra haban sum da ga di eta mang do di bra khundu ma da ga lekha ta do ite da suwong da me ko he ta pasha khai na ga to buji nungai tre pasha to khai ga me ba ha ko da me ba adu ta hi ji ba yaksang ni ai ga yaksang no mitarani ko da thabak tabla da ne gari je kana thakum da mo na thatal mi na break khang pha ba da akoi da aduna khudong thibam ji phangba dei pol am ji lei ba khang la kari no khang de hamida ye du ga sabi mi chang ma sing ka na chin de thajal la ka ne ariam da asin du khumra bo yam song ning bro mi si khina chong dra ha phone lo yaw ni song mo gi ne de song mo ko de ma thing bari lambi sorok ta ne abjik se lambi na maro ma phatta ba ne adudagi marak chilam su moi nung te pasha hamo lei na bari phabis nung khai ga ba pasha pira ba thak da pasha yaw da ta ga da di gai do pha le ma tam da ikai je ha ba mi jati ki kumai harau da sorok ta tho moi hang de mi asana le ni ba jati pira ma che sok sok ga tho ga pasha khai te mi yam le ma taw ma ma ga sa ga mi kumai harau ma yang pang phe ba khang le sa mi yang ko khai hin je mam yaw ba adu ma ko mo ru ba le chabi noi na khwang ti thro go to ko gi 종에 가면 또 장화 가이를 리신가이라 엄마 빨리 닭독고도 벌써 힘이네 닭독 땀이 짜니나 고죠 아주 저기 안 따는 농시를 잘하는 막 꼭으로 우리는 파전실로 봐 속에 톡이 속톡하나 라게 너 하 농함 따고 속을 라샤는 버려 내가 까리 돌게 봐 까리 우리 너무 너 까탈로 사녀 지라 야데 사이는 갖다 쓰니 거 아고 해도 돼 종에라 가면 또 가이로 가니 장화 가이를 리신가이라고 한번 더 하거니 아도 속에 살살 때니 아까 좀 살살 정도 또 종으로 타만가 종으로 타면 더 난 말할 때 까리 말하는 뭐 티모 모자는 게 있다 가지다 아고나 상관은 뭐 제대 공부 상반임 쩌래 그러나 타면 좀 너네 태기랑 너네 하라고 비리 봐 하 나와도 나 kan도 또 힘들 내가 하 타면 좀 나와도 빨까 되나 너네 나와도 나 에로이나 바칼리 브라브라바 좀 더 강강 거 미hin가 깡네 본 타면 좀 님으로 나 코너 고 때리는 거 사진 건데 짝가 생각 볼 텐데 레바 Kita selera ba, adu kai kawin namara pada warak tebam masa musuh kau, colom satu hui chasan tado tu, tapi hui yang mau kita telera mana? Hat kan henoi minggang, tapi pura kan iko,
asini mayam husik yam kanna viral oriba video se ko masida aigi ba wakhallondi iramda manipur bu nungsijaba ama oina maitei bu amasung maitei inat pu nungsijaba ama oina aina haijaningbadi maitei inat ki oiba thabal chongba hairibisi yamna lemjaningai oiriba dance jagoi makhalamani maramaduna chahi amada amuktang lakpani masida akhoi masen ngangnabagi mahutta akhoi karamna tawraga fajagadabano haibido maramdi akhoi cultural dance oibagi maramna ko mayamgi mityeng phamsu oiribani aduna karamna fajagadabano haibagi matangda khanaraga akhoi khanabane hena fagadra haina khaliko khatnabagi mahutta tanaba khanaba ko aduga mayam sumaina social media da tawnabase khatnabase nungaijade ko mayam ko mayam pullaga thabal chongba haibisi yamna lemjaningai oiba adugumlaba jagoi makhalamani maitei khoiga yamna mari leinaba ko mayam asigi matangda hojik social media da viral oiba matamda mi se khaibo kharana lambi thatlaga paisa khaiganu haibagumba ikaidra haibagumba ko karigi paisa khairaga tawdoino thabal chongningba taragadi paisa yumdagi khainawna chingba natraga su kayamasu hai ko aduga khara mana chahi amada amutang lakpani asida mayamna nupi macha singna paisa khaijaraga kari keno tawi kari yadaba kari no kari nungaitaba lei haibena chingbasu hai adubu asigi matangdadi yamna khangjade yamna su haijaningde adubu sumaina social media da asigumbagi matangda keni yetnabase nungaijade haina haijaningi ko mayam thagachuri mayam ngasigi wapaw asidagi aina overall aina haijaningbadi ekhoi meite ekhoi yamna su picture yamna su likchaba furupni ko aduna nungsi chanana leminasi hoi dharma na takpibasi afabani ngasi aina phongdokcheribasi dharma sandokchaba nachade prabhu jesu mahakti kanbibagi mapuni mahakna aibu kanbirakibani maramaduna aina phongdokchabani prabhu jesu na dharma sandokpa lai haide pap kokpiba lakpani waraba polom puba choktharaba punamak engonda lao aina potha hanbige kaduna haibiba Jesu Christa gi matik mangal amasung hojik viral oriba video sigi matangda kharadang aigi bo wakhalon ekoi nungsinana leminasi ekoi amana ngangnaraga amada khumnaraga amasung fajakraba cultural gi ba thabal chongba sigi matangda ngangnabase migi mamangda fajade haibase asem katang haijage mayamgi comment kari lei adomgi wakhalon kari no chanbituna phongdok piramu. Praise the Lord. Ishorna khogiramda Manipur nungsi chanaba amasung ingthaba lamda muhen birasanu. Amen.